Nang nupa masa natro. Nang tumina la isi karigino ba. Nang tumina la abanina. Nama isatuna. Lesna bu aini warkani. Ima. Masu kanana te. Isani. Mangau tijabane madi. Naujariba Yening Picture Channel asibu mayamna nungsibiduna subscribe amadi like and comment pibirokpasingbu devatiyamna haningai leitana thagatpa phongdokchari. Thaina aina angai kanda tin thinga nga junang saugandabneba. Pharese. Nathandane lamang tu mangsida pampham la phamno. Angawa phaigi type lai tin ga mu ongna dana. Pharese ai ising sokpa amta chaugige. Yening Picture Channel asina production tawduna Manipur web series pal ahanba episode mayamda uhanja khare. Yamna nungaiba paw amana Manipur web series pal ani suba episode lakliba February gi date 25 ta. Yening Picture Channel asida mayamna sungsoi soidana uba phongbiragani. Haire na kaidoge haino. Haire idi yumsida laaga khanaba hobirisibu kaigino. Khanaba sibu aini hawri ibema. Hey, mathong marang khangdabi. Jut jadabi. ꯑꯩꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯒꯁꯨ ꯍꯥꯏꯌꯦ ꯅꯪ ꯑꯩ ꯃꯁꯤꯡ ꯊꯣꯛꯑꯦ ꯅꯪ ꯅꯁꯝꯗ ꯐꯨꯗꯠꯀꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩ ꯐꯨꯗꯠꯀꯦ ꯃꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯔꯝ ꯅꯠꯇ꯭ꯔꯣ ꯅꯪ ꯈꯪꯕ꯭ꯔꯥ mayamgi mating yaudana channel asina mapung phaba film kaya production tawba ngamloidoini aduna ꯌꯥꯝꯅ ꯅꯧꯖꯔꯤꯕ ꯌꯦꯅꯤꯡ ꯄꯤꯛꯆꯔ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ sungsoi soidana mayamna channel asibu subscribe tawbiyu.